Manipur News Channel na mayam na mori pau khara pijari ahanbada pandam pau chiti mori pau matang lokhujari separate administration yauna kuki na taliba demand phangdi pau free movement gi ayaba piroi kotu quite her separate administration yauna kuki sina taliba demand sing phangdi pau free movement gi ayaba piroi haina committee of tribals unity kotu amasung kuki women organizations for women's rights coher na warep lokre union home minister Amit Shah na chair logduna pangthokiba awang muthaki mifam amada tha sigi nipanda Manipur gi lambi khudimukta apanba yaudana miyamda free oina chathanaba wafam thamkhra matung kuki lup ani asina phirep asi lorokhibani Kangpobi district ki Phaijang da leiba Martyrs Cemetery da pangthokiba Remembrance Day thoramda kotu amadi kuki women's organization for women's rights kuki singna taliba separate administration gi demand phangri phawa national highway phawduna chatpada thingba adumak thamnaba warep lokhibani thoram aduda kuki jo singna taliba legislative yauna union territory separate administration phangri phawa hanba leitana lanthengnaba demand asina pungphana phangri phawa makhal amatagi kuki jo area da free movement toba yahandaba demand ase phangnanaba honabada democratic oiba makhal makha kai khongjang changsanba demand asigi mayokta kanaga makharana lengak yanamlabadi furup asigi mayokta leibani haina lawbaga loyana kuki zo miyamgi yenabani haina lawba separate administration gi matangda government arambai tengol da thamkiba wafam hantokpa kuki zo volunteer sing phaba punba yaroi karigamba phaba punba chatharlabadi DC amadi SP na thodang puba kuki zo miyamgi apamgi mayokta lengakna nam hadana ing tapna puraknaba honarlabadi ruling government boycott tawba haibana singba firep kya lokhi hairi warep kya asigi mathakta separate administration na amatangairaba waroi sini haiba wafam chu thamlakhi makha tarakpa pauda ITLF amadi kotugi ka henba thawungsing makha tana chathalabadi waroi sin purakani thajade Elangbom Johnson United Committee Manipur UCM gi hanagi president oirangba Elangbom Johnson na miyam gi damakta saba open gym ama ngasi hongnabi matung ina hangtokduna miyam da khusina khare loinana Manipur da tholiba irang asida ITLF amasung kotu na loriba ka henba thawungsing asi makatana tathalabadi warosin purakani thajade haina Elangbom Johnson na phongtokre kaisamtok Elangbom lekai gi nambul mapanda sariba Riverside Open Gym sangabaga mai lena Elangbom Johnson na phongtokrakpada hojiki matamda ahal naha mipum khudimana sajel tobagi sang hantarakpana ana ayek thopagi sang wangkhalakli maram asina miyamna nomugi oiba sajel khajitang oirabasu tawba yanabagi wakhalonda Open Gym ase hangtokpani makhatana equipment sing hapchanduna hena sakthoknaba pandamsu thamli loinana miyamna su Open Gym asi isa gini khanduna section sanabiyu haina su appeal tawki amaromda lamdam asi ta tholiba irang asigi matangda paludana mahna hai India government na Manipur da hojik pakhaliba kongthang asida lamdam asigi sahi 2002 henbagi ariba puwari ase masak khangba amadi masibu ngakna waroisin puraktrabadi hena satiba phibam amada lakani khali adungi British India gi manungda chalamdaba Manipur ga British India gi manungda leramba Lusai Hill amadi Naga Hills ki political history ga Manipur gi puwari ga hiram amatada mai leina phamthokte kumja solasini ga 15 gi Indo Naga politicals dialogue ki matangda Manipur gi CEO singna India gi prime minister ga yanakhiba pham adu ngasi pawa ngakna chali haina khali maduda yanakhiba adu gi mayokta khongthang amata lokhatpam thokte haina khali hojik kuki purup singi miyoi singna taliba demand asi 35 da kuki lusingba singna yauna lokhiba warep adugi manung channa solution purakadabani matam aduda lokhiba warep aduda prime minister na Manipur gi chusingda miyamgi ayaba yaudana warep laroi hakiba adu kaufam thokte amadi lengdana leiri haina lawi toli birang asida kuki furuki ITLF amadi kotuna loriba ka henba thawungsing asi makha tana sathaраklabadi warosin purakani thajade maram aduna New Delhi da kuki furuki miyoi singna lana lamjingliba ITLF amadi kotugi matakta chapchaba thabak lokotuna machin menba mathau tai khali loinana prime minister na Manipur miyamgi apamba khangdana amadi wari sanadana kaidonungda warosin purakpa uthokloi Home Minister na su Manipur miyamgi amadi mihujinga unaduna Manipur gi puwari ase kaihandana ngakna thamduna waroisin puraknaba honabam
ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯣꯛ 2001 ꯑꯃꯗꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯃꯗꯤ ꯃꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯨꯡꯒꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯁꯤꯒꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯇꯉꯥꯏ ꯐꯗꯦ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯑꯁꯤꯁꯨ ꯅꯥꯊꯩꯗꯨꯅ ꯈꯥꯡꯇꯞꯇ ꯂꯥꯛꯄꯁꯤꯡꯅ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯑꯁꯤ ꯁꯣꯛ 1997ꯗꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 97 ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇꯒꯤ ꯀꯛꯄ ꯌꯥꯅꯤꯡꯗꯦ꯫ IDPꯁꯤꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯤꯌꯥꯡꯊꯥꯡ ꯀꯃꯈ꯭ꯌꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯤꯑꯣꯏ 97 ꯏꯝꯐꯥꯜ ꯋꯦꯁꯀꯤ ADCꯅ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇꯒꯤ ꯀꯛꯊꯠꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ 2 ꯌꯨꯝ ꯀꯩ ꯂꯩꯇꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯧꯑꯣꯏꯗꯕ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝꯅ ꯈꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯕꯗ ꯒꯕꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ IDPꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ SDCꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯅ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇꯒꯤ ꯀꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯗꯨꯅ ꯀꯦꯝꯞꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ SDCꯅ ꯀꯔꯤꯒꯤ ꯂꯩꯔꯝꯗꯕꯅꯣ ꯍꯥꯏꯕ ꯃꯔꯝ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇꯒꯤ ꯍꯦꯛꯇ ꯀꯛꯊꯠꯄ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯄꯥꯎ ꯑꯃꯇꯪ ꯂꯧꯈꯠꯆꯔꯛꯀꯦ꯫ MSPDCLꯅ ꯃꯤꯌꯥꯝꯗ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯄ ꯃꯅꯤꯄꯨꯔ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤ꯫ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯇꯗꯤꯗ ꯑꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯏꯟꯗꯁꯇ꯭ꯔꯤ, ꯐꯥꯔꯝ, ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯣꯗ ꯁꯦꯗꯤꯡ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯅꯣꯡꯃꯗ ꯄꯨꯡ 6-8ꯗꯒꯤ ꯍꯦꯟꯅ ꯃꯩ ꯁꯤꯖꯤꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯩ ꯃꯝꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯇꯦꯛꯁ ꯄꯤꯊꯣꯛꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯣꯒꯤ ꯋꯥꯡꯃꯗ ꯍꯨꯔꯥꯟ ꯂꯣꯟꯅꯗ ꯃꯩ ꯀꯣꯠꯂꯒ ꯁꯤꯖꯤꯟꯅꯕꯒꯤ, ꯂꯩꯉꯥꯛꯅ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ ꯃꯩ ꯂꯩꯕ ꯉꯝꯗꯕꯒꯤ ꯋꯥꯊꯣꯛ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯩ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯇꯦꯛꯁꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯇꯕꯒꯤ ꯃꯍꯨꯠ ꯊꯥ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯄꯤꯊꯣꯛꯇꯅ ꯊꯝꯕ ꯑꯃꯗꯤ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕꯗꯒꯤ ꯇꯦꯛꯁꯁꯤꯡ ꯈꯣꯝꯒꯠꯄ ꯉꯝꯗꯕꯅꯤ ꯂꯧꯏ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯊꯧꯁꯤꯜ ꯑꯣꯏꯅ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯨꯠꯊꯠꯂꯒ PPP ꯃꯣꯗꯦꯜ ꯁꯤꯁꯇꯦꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ MSPDCL ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯕꯒꯤ ꯊꯧꯁꯤꯜ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ MSPDCLꯅ ꯃꯤꯌꯥꯝꯗ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯃꯩ ꯐꯪꯅꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯖꯨꯃꯔꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯇꯦꯛꯁ ꯈꯣꯝꯒꯠꯄ, ꯇꯦꯛꯁ ꯄꯤꯗꯕ ꯑꯃꯗꯤ ꯍꯨꯔꯥꯟ ꯂꯣꯟꯅꯗ ꯃꯩ ꯀꯣꯠꯂꯒ ꯁꯤꯖꯤꯟꯅꯕ, ꯃꯩ ꯀꯛꯄ ꯑꯃꯁꯨꯡ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯄꯦꯗ ꯃꯣꯗꯦꯜ ꯁꯤꯁꯇꯦꯝꯗ ꯃꯩ ꯄꯤꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯄꯦꯗ ꯃꯣꯗꯦꯜ ꯁꯤꯁꯇꯦꯝꯗ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯩ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯟꯖꯨꯃꯔꯁꯤꯡꯅ ꯍꯦꯟꯅ ꯇꯦꯛꯁ ꯊꯤꯗꯣꯛꯄꯅꯤ꯫
ꯑꯁꯤꯒꯨꯝꯕ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯁꯦꯟꯐꯝ ꯂꯣꯏꯕ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯃꯩ ꯃꯝꯖꯕ ꯑꯣꯏꯕꯅ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯖꯨꯃꯔꯁꯤꯡꯗ ꯇꯦꯛꯁ ꯃꯇꯝ ꯆꯥꯅ ꯊꯤꯗꯕꯒꯤ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯟꯗꯕ ꯅꯠꯇꯦ꯫ ꯃꯩ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯅ ꯇꯦꯛꯁ ꯊꯤꯗꯕ ꯃꯇꯝꯗ ꯇꯦꯛꯁ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯁꯤꯖꯤꯟꯅꯗꯕ ꯀꯟꯖꯨꯃꯔꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯁꯤꯖꯤꯟꯅꯕ ꯀꯟꯖꯨꯃꯔꯁꯤꯡ ꯑꯃꯗꯤ ꯐꯦꯛꯇꯣꯔꯤ, ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯐꯥꯔꯝꯅꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯇꯦꯛꯁ ꯊꯤꯗꯅ ꯏꯌꯥꯎ ꯌꯥꯎꯔꯝꯂꯣꯏ꯫ ꯃꯩ ꯊꯤꯗꯕ ꯏꯌꯥꯎ ꯌꯥꯎꯔꯝꯂꯣꯏ꯫ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯔꯤꯆꯥꯔꯖ ꯃꯇꯝ ꯆꯥꯅ ꯍꯥꯞꯇꯕꯗꯤ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯗꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯄꯤꯄꯤꯄꯤ ꯃꯣꯗꯦꯜ ꯁꯤꯁꯇꯦꯝꯗ ꯄ꯭ꯔꯤꯄꯦꯗꯇ ꯃꯤꯌꯥꯝꯅ ꯃꯩ ꯐꯪꯍꯜꯂꯤꯕ ꯑꯦꯝꯑꯦꯁꯄꯤꯗꯤꯁꯤꯑꯦꯜꯅ ꯆꯥꯡ ナꯏꯅ ꯃꯩ ꯄꯤꯕ ꯉꯝꯗꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯅꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯄꯣꯂꯤꯁꯤ ꯑꯗꯨ ꯑꯦꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ꯫ ꯁ꯭ꯇꯦꯠꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯩ ꯂꯩꯔꯒ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯄꯨꯊꯣꯛꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯃꯩ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯩ ꯂꯩꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯩ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯗ ꯃꯩ ꯐꯪꯍꯟꯕ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯂꯩꯉꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯨꯠꯊꯠꯂꯒ ꯄꯤꯄꯤꯄꯤ ꯃꯣꯗꯦꯜ ꯁꯤꯁꯇꯦꯝꯗ ꯑꯦꯝꯑꯦꯁꯄꯤꯗꯤꯁꯤꯑꯦꯜ ꯑꯣꯟꯊꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯃꯤꯌꯥꯝꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯩ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯣꯗ ꯁꯦꯗꯤꯡ ꯁꯤꯁꯇꯦꯝꯗ ꯃꯩ ꯃꯝꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯩ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯁ꯭ꯇꯦꯠ ꯑꯗꯨ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯦ꯫ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯠꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫